Akasvani Imphal, Wahengbam Washington Pau Pajari, Ahanbada, Maruiba Pau. Laibak Yati Mapam Singaloina na Manipur da Sungasi, National Press Day gi Thoram Pangtokre. Manipur Bidhan Sabagi Adaksha, Toksham Chitradhani Hairi, Mangjong na Poram Ningtin Yatok Labatungda, Lingjel Manana Hona Minarabadi, Tabak Kudimak Mai Pak Pangamgani. Bihar da NDA Gyano Basar Karam Shem Naba, Rajniti gi Tabakan Kalakli. केंद्र के गृह मंत्री अमित शाह ने हयेंग हरियाणा की फरीदाबाद नॉर्दर्न जोनल काउंसिल की कुंथ्रानिथोई सुब मिफम सभापति ओइने सरुक यागनी अमसुंग छत्तीसगढ़ की सुकमा जिला ngasi सिक्योरिटी फोर्स का खुथोकनाबदा नुपी अनि याउना माओइस्ट की मियोय अहुम सिरे Laibak ki atay mafam singaloina na Manipur da sungasi National Press Day ki thoram pangthokre. Kumsi chahi ki hiram na Safeguarding Press Credibility Amidst Rising Misinformation haibashini. Raija ki Directorate of Information and Public Relations DIPR na sinduna thoramasi Imphal ki nitai pat chutekta laiba DIPR ki auditorium da pangthokhi. Palan thoramadu athoiba titi oina saruk yakiba IPR ki Secretary Hungjo Warsang na hai National Press Day gi thoram pangthokpa asina Bharatda maningmakha tamba daita laiba press lai haibadu utli mahang na hai kumsi chahi gi piriba thim masigi mapungoiba pandamdi aranba pau sandokpagi mawong hengalakpa sigi yenglaga press ki magun hen laihanbani Maikai kayadagi pressure laksarabasu press singna yariba makai achumba pau du phongna bahona minasi hainasu mahang na makha taki Thoramduda wangangbada IPR gi director ngangom utamna hai aranba pau pibana miam da chamam na bapokhan bada natana irang tholak na bagya chawba maram amasu oi pau ama phonglam daida madugi asum aran ningthina khangdoklaga phongbana asigumba khudong thiba kaya dagi ngakthok pangamgani hainasu magna makha taki Sri utamna hai Information ji khulai oina sijannarakani je sukhan khalludi haujik ti information oigera or misinformation oigera lan gi khulai oina sijannaba yaraine ana sugumba takki oina irang ama thoingai da aranba paw ma sandokhraga mi je hit of the moment da mi je ngaujatna halaga thoaning daba thodok mayam ama thoan banga maine ana sumaina lan gi khulai oina sijannarakpa yarakpa information na big thallaba overload oiraba gi world sida kamaina press sigi credibility safeguard torga thamgadage kamaina misinformation je mayok naga Thauramadu Manipur State Journalist Award lisingani kunmanga su yanthokhi sahi asigi oina mana phanglaba sing adudi best editor da pongnapam pausegi aribam Robindra Sharma science and technology category da sana laipaki sanasam Kritivas Singh Parliamentary da sana laipak pausegi khaidem athauba maitai Women and the Children da Sangai Express ki kharibam yaifaba mitai Art and the Culture da Pongnapam Pausegi Tongam Boni Singh Sports da Huyelan Paugi Alka Thokshom Amadi Public Health and Hygiene da Sanale Paki Hemchandra Sagwal Semni Thauramasiga Mari Lainana Safeguarding Press Credibility Amidst Rising Misinformation Haibasida Workshop Amasupangtoki Senior Journalist Pradip Phanjongbamna Moderator Oiduna Pangthokiba Workshop Aduda Senior Journalist K. Saroj Kumar Sharma Amasung Impact TV ki Chief Editor Rupachandra Yumnamna Resource Person Oina Wangangki Manipur Sangai Festival lisingani kunmanga pangthokna bagi damak siam sabagi thabak kanna chathari security ya kanba cheksil thoranga loinena festival asi pangthokna bagi damak Imphal gi hapta kangjibungda siam sabagi thabak sada marphu gi changda loisille Thasi kunmathoi hauduna numit tarani chupna pangthokadaba sangai festival asida tongan ba stall sing hangbaga loinena jagoi isai sana khotnaba yaungna tongan ba thoram sing utkani Indian Air Force na Imphal Airport yauna laibak asigi tongan ba mafam singda routine oina pre-planned Indian Air Force exercise pangthokli exercise asina ngasi Imphal Airport ki mausagi oiba thabak thoram singdadi akaiba thokhan kide Central Forest Division ki manung channa laiba Sadar its range gi akoibada loudspeaker campaign chathakre aikoi gi paumina hai umangda mai chakpa
ain kaina sing leibak kothokpa u yanthatpa sing chanbana chingba ain yadaba thabak thoram sing thingnaba madi ngakthoknabagi pandamda campaign asi forest bibagna sathakibani umang kannaba sangsilakliba khongjang asida miyamnasu mateng pangbinaba raijagi forest bibagna appeal tawri pawgi marak thana atenba break ama NABH Phanglaba AOI Babina Speciality Hospital asida Medical Surgical Radiation Oncology Nuclear Medicine laying bagi khudong chaba pizari state asida ahanba oina thyroid cancer gi iodine therapy haubaga loinana cancer khangdok naba PET CT scan leiraba hospital ni CMHT PMJY card paiba amasung government employee singisu laying bada khudong chaba pizari doctor singna tumor board phamduna anaba singi laying da chawna mating pangli akupa marol gi damak AOI Babina Speciality Hospital, Sajiva Jail Road, Khabaisoi, Imphal East, Tanabiu. Tabiriba Pawasi, Akasvani, Imphal Dagini. Manipur Vidhan Sabha ki Adyaksha Thokchom Chitradhani hairi mangjongna poram ningthina yathok labatungda lingjen manana hotna minarabadi thabak khudingmak maipak pangamgani. Internal Quality Assurance Cell amadi Maharaj Bodhichandra Alumni Association na sinduna college sa ngasi pangthokhiba alumni meet lisingani kunmanga da wangang bada Sri Chitradhani hai mahai masing ningthina haiba haibasina punsida mai pakpada chauba mateng oi mahairoi singba chumba lambida lamjing nabagidamak makhoida afaba makhalgi shiksha pibasu tangai fade mangna hai ꯀꯩꯒꯨꯝꯕ ꯄꯣꯠ ꯑꯃꯗ ꯑꯦꯝ ꯇꯧꯔꯒ ꯏꯂꯨꯃꯤꯅꯦꯁꯟ ꯍꯣꯠꯅꯕ ꯁꯥꯇ꯭ꯔ ꯃꯌꯨꯝꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯉꯝꯗꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯄꯨꯈꯠꯂꯒ ꯇꯝꯍꯟꯕ ꯃꯤꯁꯤ ꯁꯦꯝꯒꯠꯂꯒ ꯃꯄꯨꯡ ꯐꯥꯕ ꯑꯣꯏꯍꯟꯕꯁꯤ ꯑꯩꯈꯣꯏꯒꯤ ꯏꯊꯧ ꯑꯣꯏꯁꯤ ꯑꯐꯕ ꯁꯃꯥꯖ ꯑꯃ ꯊꯝꯁꯤ ꯍꯥꯏꯕꯁꯦ ꯇꯥꯔꯒꯦꯠ ꯑꯃ ꯂꯩꯔꯒ ꯄꯨꯟꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯅ ꯆꯠꯃꯤꯟꯅꯔꯒ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯑꯗꯨꯒꯨꯝꯕ ꯃꯥꯏ ꯄꯥꯛꯄ ꯏꯚꯦꯟꯁꯤꯡꯗꯣ ꯑꯩꯈꯣꯏ ꯀꯥꯎꯐꯝ ꯊꯣꯛ ꯕꯣꯙꯆꯟꯗ꯭ꯔ ꯀꯣꯂꯦꯖꯇꯒꯤ ꯑꯐꯕ ꯃꯍꯩꯔꯣꯏ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯄꯤꯔꯛꯑꯒ ꯉꯁꯤꯒꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝꯁꯦ ꯃꯄꯨꯡ ꯐꯥꯅ ꯑꯃꯨꯛꯇꯪ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯌꯥꯎꯁꯟꯃꯤꯟꯅꯔꯁꯤ District Cooperative Office Kakching na sinduna ngasi humbudrani thoisuba Cooperative Week palan thoram Kakching Jila gi Sumnang Lekaida pangthokre Cooperatives is vehicle for Atmanirbhar Bharat haiba thimda pangthokhiba thoram aduda cooperative ki matengna khungangi chakwat thorangi thabaksing hena khumang yangsil hannaba haiba hiram masidasu khanane nekhi High Court Bar Association Manipur Lingkhat ki bagi kuntra manga suba kumon thoram ngasi High Court of Manipur gi auditorium da pangthokre thoram aduda High Court of Manipur gi Justice A Bimol Singh Justice A Guneswar Sharma Manipur Judicial Academy gi Director Justice Golmai Gaifun Chilu Manipur gi Advocate General Lenin Hijamna Singh Saruk yakhi Tara Nipal Suba Raija Thaki Orange Festival Sahi Sigi December Tara Taretagi Tara Mapal Fawwa Tamenglong da Pangthok Lagani Masida Jila Adu da Puthokpa Komla Singh Utkani Festival Asigi Saruk Amoina Pangthokadaba Orange Queen gi Audition Hayengdagi Tamenglong District Headquarters ki Mini Secretariat ki Conference Room da Aduga Tha Sigi Kunithoi Dana Hotel Imphal da Pangthokani Hairi Raija Sigi Home Guard Singh Taliba Dabi Singh Matang Thagi Taruk ta Pangthok Kadoriba Manipur Home Guard ki Humpu Taruk Suba Raging Day gi Mangoinana Thabak ta Onthok Pinaba Manipur Home Guard Employees Welfare Association na Taksilli Imphal gi Luang Sangbam na Leiba Masigi Head Office ta Pawmisan gi Unabada Association gi President Yanglem Mangina Hai Home Guard Singasi Raija Sigi Police ka Chap Manana Mathau Tauri Adubu Makhoi gi Phangpham Thokpa Khudong Chaba Singdi Phangdana Leiri Home Guard Singi Oiba Tokhaiba Director General ama hapnaba amadi Seniority List Semba Yauna Tongan Badabi Kaya Su Tawduna Lakli Adubu Masi Phawbada Sarkar amadi Mari Leinaba Authority na Thabak ta Onthokdana Leiri Thoramaduda Home Guard ki Sahi gi Oiba Calendar su Phongki Akasvani Imphal dagi Pau Tabiri Bihar da NDA gi anuba sarkar ama semnaba rajniti gi thabak kankhalakli Patna da leiba Mukhyamantri Nitish Kumar gi yumda tongan ba rajniti tol singilu singba singna tangka kaya da wari sanari NDA gi lusingba kaya na Shri Nitish Kumar ga unaduna mathangi sarkar semnaba kanna khanari BJP gi makok thongba lusingba amasung kendra gi mantri
नीति आनंद राय उप मुख्यमंत्री विजय कुमार सिन्हा अमसुंग राष्ट्रीय लोक मोर्चा की प्रेसिडेंट उपेंद्र कुशवाहा ngasi नीतीश कुमार को उनखी एनडीए दे यावरिबा डोल सिंगी एमएलए सिंगी मिफम अमसु ngasi नुमिदांग पांगथोकनी JDU ना मसिगी नौना कारबा एमएलए मरफु मंगामक पाटना दा कौतुना मिफम पांगथोकनी अमदी मुख्यमंत्री नीतीश कुमार बु मखोइगी लुसिंगबा ओइना खनगनी BJP legislature party की मिफमसु हयंग पांगथोकलबा याय एनडीए दे यावरिबा तोंगान तोंगानबा डोल सिंगना मखोइगी लुसिंगबा सिंखलबा मतुंगदा नौना कारबा एमएलए सनी अनीगी अपुनबा मिफम अमा पांगथोकतुना एनडीए legislature party की अनौबा लुसिंगबा खनगनी मदुगी तुंगदा एमएलए सिंग अदुना सौगतपा चेरोल अदु राज्यपाल पिसिंदुना सरकार सेमनबा दाबी तौगनी केंद्र की गृह मंत्री अमित शाह ने हयंग हरियाणा की फरीदाबाद पांगथोकपा नॉर्दर्न जोनल काउंसिल की कुंथ्रानी थोइसुबा मिफम द सभापति ओइने सरुक यागनी मिफम अदुदा काउंसिल से यावरिबा राज्य सिंग अमदी यूनियन टेरिटोरी सिंगना लैबाक की अमदी लमदम की ओइबा तोंगान तोंगान वाफम कया की मतंग द खनगनी हरियाणा हिमाचल प्रदेश पंजाब राजस्थान दिल्ली जम्मू काश्मीर लद्दाख अमसुंग चंडीगढ़ की मकोक थोंबा ऑफिशियल सिंगचु मिफम अदुदा सरुक यागनी हौखिबा चही 13 असिदा राज्य मसेल की ओइबा वाफम कया की मतंगदा खनबगा लोइनना अमना अमबु तेंगबांग पिननबगीदमक तोंगान तोंगान जोनल काउंसिल की पुन्ना मिफम हुमफु हुमदोय पांगथोखरे छत्तीसगढ़ की सुकमा जिला दा ngasi सिक्योरिटी फोर्स का खुथोंगनबदा नुपी अनि यावना माओइस्ट की मियोय अहुम सिरे पुलिस की पावना हाई तुमालपर एरिया की जंगल की सरुकता माओइस्ट सिंग लेरे हाइबा इंटेलिजेंस की पाउ फंगबदगी डिस्ट्रिक्ट रिजर्व गार्ड की कांगबु अमना मफम अदुदा थियुमबगी थबक चथबदा खुथोंगनबगी थौदोक अदु थोखिबनी हौजिक फावबदा मफम अदुदगी माओइस्ट की मियोय अहुम की असीबा हक्चांग फंगबा ngamkhre मखोय सिंग अदु फाबदा लुपा लाख 15 की मना पीगनी हाइना लाउथोखरबा मियोय सिंगनी मफम अदुदगी राइफल अमा BGL launcher सिंग अमदी अतई पोखाइबे याबा पोलम कयासु फंगले तुंगदा मफम अदुदा पाकसन्ना थी हुमबगी थबक चथखी हौजिक सानबगी पाउ वाइखोम चित्रधनी दगी Chahi ani lepraba matung Manipur Polo International Tournament amuk hana pangthoklagani Manipur Horse Riding and Polo Association asinduna 15 suba Manipur Polo International tha asigi kunithoi dagi kunmapal phawba Imphal gi mapal kangjebung da pangthoklagani ngasi uripok da pangthokpa pawgi mifam amada tournament asigi steering committee ki chairman Professor CH Priyoranjan na hai haujimaki oina tournament asida Colombia amadi United States yawgani hairakle Spain amasung Italy su tournament asida yawraba yai masigi mathakta India Polo Association amasung Chhattisgarh Manipur team tournament asida yawgani ahum suba Manipur Premier League asi sekta gi SSC ground da sanakiba match ta Social Sporting Club na Asufi FA bu Panjel ahum amada amadi anoba imagi mangal na angtha FC bu Panjel taruk sinoda thoikre Ayekpam Pratap Singh Memorial Manipur University Inter College Football Tournament ki ngasi sanakiba match ta Kha Manipur College Kaksingna Thambal Marik College Oinam bu Panjel Mari sinoda thoikre District Sports Association Kakching gi meeting makhada chathariba Second Division Football League ki ngasi sanakiba match ta PYC Kairakna MYC Waikhom bu Panjel manga amada thoikre atopa match amada YGIC amadi SSC Panjel amata chanadana draw chatki ahum suba thokchom ibo pisak ningthaural Singh Memorial Super Division League lisingani kunmanga gi ngasi sanakiba match ta utsak khangdabi club kam library na nungsai chiru youth welfare organization bu Panjel ama sinoda thoikre atopa match amada Kha Pochangmang football club amadi Oinam Sports Association Panjel ani chanaduna draw chatki Gujarat ki Surat leibak CK Kithawala ground chathariba Manipur Meghalaya gi Ranji Trophy Plate first class match ki ngasi ahan numit ki sanaba loiba phawbuda Meghalaya wicket manga turaga run 384 lauri Washington Thagacheri Chitradhani अरोइबदा मरोइब पाउ अमुखना लैबाक के अतै मफम सिंगा लोइनेना मणिपुर रसुंगासी नेशनल प्रेस डे की थौरम पांगथोखरे मणिपुर विधान सभा के अध्यक्ष थोकचोम क्षेत्रप्रतन हाइरी मांगजौनना पोरम निंगथेना याथोकलब तुंगदा लिंगजेल मानना होनमिनरबदी थबक खुदिंगमक माइ पाकपा ngamgani बिहार दा एनडीए के अनौब सरकार सेमनबा राजनीति की थबक कनखलकली केंद्र की गृह मंत्री अमित शाह ने हयंग हरियाणा की फरीदाबाद नॉर्दर्न जोनल काउंसिल की 38 मिफम सभापति ओइने सरुक यागनी अमसुंग छत्तीसगढ़ की सुकमा जिला ngasi सिक्योरिटी फोर्स का खुथोंगनबदा नुपी अनि यावना माओइस्ट की मियोय अहुम सिरे पाउ लोइजरे